ATSUM na Chathagani Touriba total shutdown gi Khongjang public interest Handokpiyu-Maheiroi Lup taruk Ministry of Health and Family Welfare Government of India gi makhada Autonomous Institution ama oidiba Central Hospital Regional Institute of Medical Science RIMS ta thabak hapagi reservation ga mari leinana ATSUM na tawba demand fangdabagi hayengdagi Chathagani haina Touriba total shutdown na si public interest Handokpiyu haina Maheiroi Lup taruk ki lusingba singna khuyek piduna thokpa cherola mana phongdorok le Cherola aduna makata na hai public ta kai ba piroi da mawongda thengna bina ba appeal tawrak le Central Institution ama oibage laifam thokpa rules and regulation gi matungin na thabak tawhanduna public ki yaifana bohona bada ATSUM na su thabak tawbirakani haibagi thajaba Maheiroi Lup taruk na thamle loina na higher authority gi level da pressure pibi duna rule gi wangmada thabak tawba miyoi singi mathakta thabak laukhadana na bohona duna rule of law lai haiduna utsi adubo public ta di awaba piroi se Maheiroi Lup taruk na su RIMS ki wairagli ba phibam administrative defects sing laitana ba akhana na miyam gi interest yengsin ba hauragani haide Diviya gi Misi Chingnaningai oi Asiba Hakchang Loukhiroi JSA ngarang ayuk Imphal West ki manung da laiba thangme ban hizam dewan laikai da laiba Laisram Rocky ko ba miyoi amagi loina be RK Diviya ko binupi ama mayum maktada yamna Chingnaningai oi ba mawong da thauri yanduna sirambagi matang da semkiba JSA gi mihut singa SP Imphal West Dr. Ibom Saga unaduna Misi sigi matang da judicial inquiry tawbina ba taksin khrei JSC na taliba demand sing fangdriba phawba Asiba Hakchang Loukhiroi haina JSC gi maikai da gi phongdorok le hiram siga mari leina na JSC gi convener RK Ranjit na phongdorok bada RK Diviya gi Misi asi chumna sivana te mahakpu phubi ba yaba phuraba matung da thauri yansin bani haibase mahaki Hakchang da taramliba dakpham sing aduna mayek seng na takle Misi asigi matang da sabsaba judicial inquiry tawdaba yaroi paliba lainga asina Chingnaningai oiba Misi asigi matang da ahenba midyeng changbiduna achumba wayel ama thuba matam da pibiyo achumba wayel fangdriba phawba Asiba Hakchang su Loukhiroi haide ningsingba yai ngarang RK Diviya Misi asiga mari lenina RK Diviya gi mapuroiba manempok amade makubok police na wahang pahong sathanabagi da magphakiba laikhrabane state ki thakta khongjom de gi thoram pangthokhrei ning tamba taliba singna hingsa thadokuna lainga ki chawkhat maikei da chatminarasi governor ning tamba taliba singna hingsa thadokuna laiba ki chawkhat maikei da chatminarasi haina Manipur gi governor Anusia weekend state ki thakta pangthokiba khongjom lan ningsing thoram da phongdokhrei 1891 da matamadu gi British ki mayokta Manipur gi ningtam ngak nabagi da khongjom da songna kiba lan adu da thawaina pontha pi khreba singbo ikai khumna ba utpagi thoram Manipur laingak na sinduna khongjom gi kheba chingda leiba ningsing khubam da Manipur Governor Anusuya Wike amade Manipur gi Chief Minister Nongthongbam Biren lusingduna ikai khumna ba utke